Nscn Gprn amadi alpha gi luchingba mioi kaya hatkibabu nungaitaba phongdoragli haukiba July 13 gi ayu anganba pung 2 dagi 3 faubada Myanmar gi Hoyat amadi Pangsuwa gi mafamsingda laiba alpha I amadi Nscn Gprn gi campsingda target tawduna Indian force na multiple drone strike chathaki haina maral siraduna thawdo aduda alpha gi senior leader Comrade Lieutenant General Nayana Somyaw na mioi kaya hatkibabu Nscn Gprn na nungaitaba phongdoragli ngasi Nscn Gprn na thadoraki cherol amada Lieutenant General Nayan Asomasi mahaki maraibak majati gi dama kathoktuna laklaba leader amani mahaki thawaina ponthapi ki basilamdam asigi mangjaba amani loinana thokiba thodok asibu condemn tawragli cherol asina hai hokiba thakara sida India laingangna Nscn Gprn gi kedar singja sathariba miwon minaina thawai kaya mangkhre amadi kaya na amana sohanki India na masagi afaba khusu khulai sizinaduna lon na lalong kaya chatharagli basina region asida lairiba singnam sinduna ngamgani haina khaloidabadi India lengana chatharagli bathawong ase achouba sonba amani haina su phongdoragli asiguma hingsagi thawong asina Nscn Gprn amadi alpha I gi thawna kaidanungda namthaba ngamloi hairagli anung lokol da lomi singna lo soringai da nongmai makhol kaya tabadagi lomi singki duna chengkhatnarakre Imphal East District ki Khunrakpa Mesigi Sagolmang Police Station ki manung chana laiba chanung khulgi Jingdai local ki mamang thangba sarukta laiba Kuki khulda nongmai kapagi makhol khara taba phangbadagi lobukta lawsu duna lairamba chanung gi longmi sing akiba pokpadagi lawfam adudagi chengkhatnarakre hairiba thawdo asing ase ayu pung 10:20 rom taba matamda thokibani thawdo asigi matangda ngasi lawsuba yawkibi chanung kanglei chanuragi President Harang Them Thoibi machaga pauche siga wari sanaba matamda phongdorakibadi ngasi ayu lawmi nupi nipan nupa aniga punna tara na chanung local gi chawbi local haina khangnaba lawfam asida kumduna law pengbagi thabak chathaki lawmi singna law pengbagi thabak chatharingai ayu pung 10:20 rom taba matamda lawfam adudagi kilometer amarom lapna laiba Kuki khulda nongmai kapagi makhol taba phangki ahanbada nongmai makhol ahum kapagi makhol taki adubu lawmi sing karisu mi paiba tawduna makha tana law subagi thabak chathaki amu hana nongmai kapagi makhol 5 rom thangna na taba phangki Maduda lawmi sing mi paiba poknaki adubu security singna koina ngaktuna leiribanina karisu tawroi haiba khanduna makha tana lawsuki adubu ngaihak leiraga nongmai kapagi makhol tare lom taba phangki madudagi akiba poktuna lawfam adu thadoktuna masa masagi mayumda chengkhatnarakhibani haina phongdoki Sarang Them Thoibi machana phongdokhibadi nongmai kapagi makhol taba matam aduda manak nakpada laiba IRB gi personal singna lawmi sing adu lawfamdagi referee khongduna tankhalakhi Maduda lawmi singsu akiba fauduna masa masagi mayumda chengkhatnarakhibani haina phongdoki loinana lokol adugi akoiba mafam singda so IRB Assam Rifles BSF amadi CRPF personal singna ngak senbagi thabak su chathaduna leiribani haiki Thawdo asigi mari leinana pauche sina Khunrakpa Mesigi Congress ki Emeritus Lokesorga telephone ki khuthangda wari sanaba matamda MLA na phongdorakhibadi Kuki singna nongmai kapsilakpagi thawdok thokiba leite kanaguma mioi kharana social media da lana pau thagatuna sandorakpani thagalaliba post adu lauthokinaba khangankre nongmai kapagi makhol taribadu chanungi lokol adudagi chingwangmada leiba Kuki khulda sa tanbagi nongmai kapagi soidana oigani law suriba singda nongmai kapsilakpa sunglei leite miyana lana pau sandokpiganu haiba wafam su phongdorakhi Governor na chair lauduna IDP singi relief amasung rehabilitation gi matangda review tawkhre Kangluki irang na maram oiraga mayuma kai thadok tuna lanjelak relief camp ta lairiba sing phase ahum thokna December fawgi manungda makoi gi mayumda hanjil hanaba sarkar na mathau taba thabak sing paikhatpaga loinana relief camp ta lairiba IDP singi relief amasung rehabilitation ga mari leinaba thabak thoram singi matangda ngasi Manipur gi Governor Joy Kumar Balana chair lauduna Raj Bhavan da high level review meeting ama pangthokre Review meeting aduda Manipur Sarkar ki Chief Secretary Imphal West ki DC amadi senior official kayana sarugyaki mifam aduga mari leinana IDP sing state administration gi maikai degi IDP sing na thengnariba khudongchadaba sing koknaba paikhatliba thabak thoram singi matangda detail presentation yauna chapchaba wafam kaya mayek sing na thamki ngasi pangthokiba review meeting adugi maru oibadi dedicated IDP portal ama semba yauna matam chana masigi data management ki thabak paikhatpa amadi service delivery hena fagat hanabagi matangdani mifam aduda official singi maikai degi IDP singi relief measure asi streamline trade resource yauna lanjinariba mioi sing asigi management da transparency maintain tawbagi matangda portal asina kaya yamna effective oina mathau tawbagi haibigi matangda mayek sengna thamki Governor gi maikai degi lanjinaraklaba mioi sing da sarkar na piriba welfare scheme sing ningthina fanganaba department singi marakta ningthina coordination leina thabak tawnaba khanganki mifam aduna maru oina kangluki irang na maram oiraga hojik thengnariba singnaba kaya asida government gi maikai degi
कमिटमेंट अमगा लोइनना दायित्व लेना थबक तौनबगी मतंगदा खन्नखि लोइनना मिफम अदु IDP सिंगना थेंगनरिबा अवाना सिंग असि लेहंदनबा मखाताना इंस्टीट्यूशनल फ्रेमवर्क मपांगल कलहन्नबा अमसुंग रिहेबिलिटेशन की थबक असि टॉप एडमिनिस्ट्रेटिव प्रायोरिटी ओइना पीदुना थबक तौनबा गवर्नर की माइकैदगी अकनबा डायरेक्टिव सिंग पीखि तोंगदना गाड़ी थौरंबगी फाइन थियनख्रे ट्रैफिक पुलिस ना लौखलकपा सिंगथानिंगाई ओइबा थबक अमादा 4 व्हीलर थौरकपा मियोय अमा खोंगुप तोंगलमदबदगी लुपा लिसिंग अनि फाइन थियनख्रे इम्फाल वेस्ट की मफम अमादा कांगलोन कायना गाड़ी थौरक पसिंग चेक तौबदा खोंगुप तोंगलमदना गाड़ी थौरंबगीदमा इम्फाल वेस्ट ट्रैफिक पुलिस की माइकैदगी लुपा लिसिंग अनि गी ई चलान अमा मोटर व्हीकल्स एक्ट 1988 की सेक्शन 213(5)(e) की मखादा फाइन अदु थियनखिबनी मखाताना सोसिगुम मखल की ड्राइव सिंग लेपतना चथखिगनी हाइरी लिस्ट लाना याउसिलिबा एनी कुकी ट्राइब असि थादौ इनपिना लौथोकपम थोई हाइबसे अचुंबा वाफमनि लवी MMTU हौजिक मणिपुर की ओरिबा तंगदु लैतादबा कांखोंग चाइदुना लेरगलिबा मतम असिदा थादौ इनपी मणिपुरना थादोरकपा चेरोल खरादा मितै मैतै ट्राइब यूनियन MMTU की वाखलोन अनिंगबा पांबा खरा फोंदोरगली MMTU ना फोंदोरगलिबा वाफम असिगी मनुंग चना मणिपुर की ST लिस्ट नियम लाना याउसिलिबा एनी कुकी ट्राइब असि लौथोकफम थोई हाइबसी अचुंबा वाफम अमनी हाइना MMTU की ऑर्गेनाइजेशन सेक्रेटरी तखेलंबम परिजात सिंगाना खुयेक पीदुना थादोरकपा चेरोल अमना हाइरी चेरोल असिना हाई MMTU की अनिंगबा पांबा अदु मियामगी मफमदा थमलगलीबदी थादौ इनपी मणिपुरना अपुनबा मणिपुर की सक्तम गाकपा मणिपुर की ST लिस्ट नियम लाना याउसिलिबा एनी कुकी ट्राइब असि लौथोकफम थोई हाइबसी अचुंबा वाफम अमनी हाइना लवी थादौ इनपी ना अपुनबा मणिपुर मियामगी अपामबदा मिटोप खंदोकपगी थबक NRC चटनाहन्नबा लोगी वांगमदा मिटोप चंगलकपा थिंगबा FMR की मतंगदा लौरिबा फिरेप अमदी चिंगदा ड्रग की बिजनेस अमदी पोपी थाबा थिंगबगी लौरिबा फिरेपु सु तरामना उई हाइरी चेरोल असिन हाई खोंसाई नत्रगा थादौ ट्राइब असि मणिपुर खरा लीरबा मतमदगी खुंदारकपा ट्राइब अमनि हाइबसि लौख्रबा मतमगी पुवारी नैनरगा येंगबदा अदुमक चुंगनी अखोइना खोंसाई ट्राइब असि निंगथौबैगा चंद्र महाराज की मतम 1986 मतमदगी लाखिबा वरी लेरी अदुगा 1945-47 फाउबदा निंगथौ नरसिंगा मणिपुर की चिंगी लमसिंगदा खुंदा हलमलबगी वरी लेरी चैथालोल कुंबाबदा मतुंग इन 1987 दा मतुंग खुलेन हाइबा खुल अदुगी खोंसाई चनी अमुक लाक्तुना तखेल दंगमखै ngaknaba thamki masigi makha tarakpada manipur gi wari thamnong sanahal lokjaw amadi nongna maming thonba takhel chirangna chingbada ningthongna yaba piduna khundaba hokhibani coaching center singda sel taliba lenga ke oja sing action lawdrabadi maming phongdoklagani MSF lenga ke high school amadi higher secondary school singda oja oiriba singna lanai gi ojaba thiduna coaching center amadi private institution तौरीबा सिगी मतंगदा लेंगा की मरी लेनबा सिंगना मियेंग चंगद्रबदी अथुबा मतमदा ओजा सिंगी ममिंग मथा लाउथोलगनी हाइना मणिपुर स्टूडेंट फेडरेशन MSF ना फोंगदोरगली MSF के ऑफिस ता पांगथोकिबा पाउगी मिफम अमदा लुबसिगी प्रेसिडेंट हिजम रोशन हाई डिपार्टमेंट ऑफ एजुकेशन एस ना हौकिबा कुमजा 2022 गी अक्टोबर 10 दा थोकिबा चेरोल अमगी मतुंग इन लेंगा की लोइसंगदा थबक तौरीबा अमतना मांगजौना लेंगाक तगे अयाबा लौदना फोंगना नत्रगा हकथेंगना लालोन इतिक अमदा थबक तौबा यादे गवर्नमेंट के ओजा अमना लेंगा की महै लोइसंगदा तमलिबा महैरोइ सिंग पुंगनिंग चंगना ताकपी तंबीबगी महुता लनाई कोचिंग ट्यूशन अमदी स्कूल सिंग हांगदुना लेरी हाइना पल्लदुना मांग हाई नोंमा नोंमागी लेंगा की स्कूल सिंग मांगथरगलिबा चैरकसिदा लेंगा की ओजा खरना लेंगा की स्कूल दा तमलिबा महैरोइ सिंग हेना फना होनबगी महुता लनाई खुदोंग चाबा लौदुना लेरे एजुकेशन हाइबसी खुनाई अमा सेमबदा यामना मरुइबा मचांगनी एजुकेशन की मंगाल यावदबा खुनाई अदुदी लेखा तारबा खुनाई अमगी पांखंगनी हाइना सुमांगना फोंदोखी लमदम असिदा पीरिबा एजुकेशन की कांगलोन असि मतम अमदा ब्रिटिश ना खुदुम चलमा लेबाक सिंगदा मखोई याइफनबा मोंगदा सेमलम लबदुगी मखा समथरकपा मचेत अमनी हाइना लौबा याइ मतम अदुदा पीखिबा महै मसिल की कांगलोन बु अचो असांग सेंजाव पाइबा खरना मतौ तमदुना मसागी लनाई ओइबा मोंगदा ngasi सेंदा लंबी ओइना स्कूल लिंखनरकपनी हाइना लौबसु याइ लनाई ओइबा मोंगदा सेंदा लंबी ओइना मसागी ओइजबा थिदुना लेंगा के ओजाना कोचिंग ट्यूशन दा यावरिबा सिंगी मथक्ता लेंगांगना अथुबदा मियेंग चंगबियु हारिबा ओजा सिंगना सु मसाना खंगना अथुबदा थौंग असि लेपकदबनी करिगुम्बा MSF ना थेंगनरबदी मसा मसाना रेस्पोंसिबिलिटी पुजगदबनी लोइनना चेनरिबा ओजा सिंगी ममिंग मथा अमदी हांगदोगलिबा कोचिंग ट्यूशन सेंटर सिंगी ममिंग मथा पुना लाउथोकलगनी हाइना सु मांगना फोंदोखी स्वच्छ भारत मिशन की डाटा JJM दा हपचिलब्रा हाइबिगी चिंगनबा लेरे थिदोकपा मथौ ताई MP बिमोल जल जीवन मिशन की मखादा इंग 2024 फाउबगी मनुंग लेबासिगी युमथोंग खुदिंगदा अफबा थंगनबा इसिंग मपुंग फाना फंगनगनी हाइना सेंट्रल गवर्नमेंट की माइकैदगी लाउथोखरबसु इसिंग फंगदबा खुल कया थेंगनरे स्वच्छ भारत मिशन की डाटा जल जीवन मिशन दा हपचिलब्रा हाइबिगी चिंगनबा लेरे मसी थिदोकपा मथौ ताई हाइना लोक सभा के MP डॉक्टर अंगोमसा बिमोल कोइजमना फोंगदोखरे MP असि नंगसी बिष्णुपुर डिस्ट्रिक्ट की मनुंग चनबा क्वाक्तादा चतुना मफम मदुगी मियामगा हकथेंगना उनदुना मखोइगी अवदा पासिंगी मतंगदा वरी सानबा अमगा मरी लेनना वाफम मसी फोंदोखिबनी
MP asigi ngasigi khongchet aduda kwakta kaithelgi fibam su yengsinki loinana mafam adugi khunja singa loinana miyamgi mifam ama su pangthoki mifam aduga mari leinana MP bimolna haikibada Jal Jeevan Mission ga mari leinariba ministry gi website portal check tawbada kwakta GP gi oina yumthong Chamriga kuntraga taruk afaba thangna ising connection tawkhre haina yauri adubu mafam asida laktuna yengsiluba matamdadi hariba data aduga yamna khenaramle Kwakta Sendongi oina yum kharadi toti ising connection tawre adubu kwakta khuman yauna atai jaga singdadi afaba thangna ising connection tawbadi lairadana ising pinaba toti pipe phawba tingdri masina maram oiraga kwakta khulgi miyam loki ifuta thokpa ising leiraga sijinari Ministry ki website portal da yauriba aduga ground reality aduga changdamnabada khenaba kaya thengnariba aduna maram oiraga MP bimolgi maikaidagi mari leinaba PICD gi official singda phone tawduna wari sanaki Mahaki constituency ki manung chanba mafam ahum mari da su portal da yauriba data aduga ground da thengnariba aduga khenaba kaya yauram ki hairaduna PICD gi official singda Swas Bharat mission gi makha da pikhiba ising gi data Jal Jeevan Mission gi portal da hapchilaga thagalabra haibasi chingnaningai oi ising connection tawdana ising pire haina data da upload tawba haibasi thabak suduna thabak suba loiri haina sel lauthokhibaga chapmanai masi kupna yengsinba mathau dai haina phongdokhi Indian Special Force na drone sijinaduna landarakhiba aduda PL gi lanmi amta sokhiba laite Roven Khuman tha asigi taragani thoigi ahing nungyai mathangi numi taraga humdoigi ayuk pung mari fawbada Indian Special Force na high end drone chamayangkhai rom sijinaduna Nagaland amadi Myanmar gi lona bada lairiba samgi lalolub Alpha I amadi Manipur gi lalolub PLA gi apunba kemta landarakhiba gi thawdo aduda PLA gi lanmi amata so apan yaukhiba laite hari aina thingraba lalolub RPF ki deputy secretary publicity Roven Khuman na khuek pidna media da thadorok pacherol asina haribadi attack aduda Alpha I gi lower council gi Chairman Lieutenant General Nayan Asom laikhidabaga loinana lanmi khara so apan nangki Lieutenant General Nayan Asom na laiba asigi damak thawai thakibada lufki maikaidagi awawa phongdorakli Chatharakiba drone attack adu Indian Army gi proxy war gi saruk ama oibaga loinana Assam amadi Manipur gi miyamu namthaduna thamnaba tharang amasuni Manipur amadi Assam India nate maning makha tambalaiba ama oina leirami haibasi puwari na mayek sengna takli